Lan nanglaba moregi phibam GOC 3 core na yengsinkhre makha tana khutholaktanaba GOC sahina CSO singda akanba section wa thamkhre haukiba numit nipan ni rom security force amasung khulai paiba singi marakta akanba khuthongna kiba mafam ama oiriba India amasung Myanmar ngamkhai gi town moreda General Officer Commanding GOC 3 core Lieutenant General SS Sahi Masamak Chatuna Mafum Adugi Security Fibam Hakteng Nani Yangsin Kray. Wari the Lady Village Volunteer Sing Unaduna Makatana Security Force Kut Tadanaba Akanba Section Watham Kray Hairi. Pausin Hai GOC 3 Corps Lieutenant General SS Sahina Inspector General Assam Rifles South Major General Ranjan Serawat Kaloinana Akanaba Helicopter Anida Ngasi Ayuk Pung Nipalom Tabum Matamda Moreda Chatuna Mafum Aduda Oiriba Security Fibam Yangsin Ki Officer Ani Asina Moreda Tunglubam Matungda Assam Rifles Manipur Police CRF Amasung BSF Ki Makok Thongbo Official Singaloinana Hauzik Oiriba Security Fibam Gi Matangda Kupna Khana Nainaki Moreda Leiba Inspection Banglo the Fangtoki Bamifam Aduda Moreda Makatana Irang Laitana Ingta Taptaba Puraknaba Amasung Mahusagi Fibam da Hanjanaba Wafam Kaya Khanaki Security Ki Makok Thongbo Lusingba Ani Asina Moregi Village Volunteer Sing Amasung Civil Society Organization Singi Lusingba Singasu Mifam Pangtoki Hairi Mifam Aduda 3 Corps Gi GOC na Village Volunteer Amasung Civil Society Organization Singi Lusingba Singta Makatana Security Force ta Kut Thadana Bakhangan Baga Loinana Karigumbu Wafam Asi Volunteer Sing Amasung CSO Sing Lusingba Sing Ngakna Chatrabadi Makoigi Mathakta Akanba thabak sing loukhatkani Madu Mayuk Nadanaba Thamlibu Wafam Sing Ngakna Chanaba Khangan Ki Security Gi Mifam Aduda Makok Thongbo Officer Ani Aduna Assam Rifles Amasung Atai Central Force Singda State Force Singna Punna Operation Chathaminaba Amasung Athuba Matamda Khulai Paiba Sing Adu Khulai Thadok Hanaba Thabak Loukhatnaba Khangan Ki Hairi Masiga Loinana Khulai Paiba Militant Singda Pokai Bayaba Masak Sing Yauna Afaba Makhalgi Khuchu Khulai Mayam Ama More Amasung Masigi Akoibada Pusilagliba Sigi Matangda Thijanabasu Akanba Pressure Piki Security Ki Makok Thongbo Luchingba Ani Adu Ngasi Ayuk Pung 10 Makhairom Tabu Matamda More Thadoki Hairi Amaromda Security Ki Makok Thongbo Officer Ani Aduna More Thadoki Bapung Kharagi Matungda More the bomb ama Ahuba Makhol Galoinana Pokai Bagi Makhol Tanaki Kona Thang the bomb adu Kuki Khulai Fibersina BSF Post Amagi Manakta Kapsila Kiba Pokai Hoda Bomb ama Security Ki Musingna Kapkairaga Pokai Hanbo Oiramki Bomb Pokai Bagi Thodok Aduda Mi Asogapan Thoidok Puyauki Panba Yabadi More the Hokiba December Contrada Afaba Makhalgi Kuki Khulai Fibersina IED Amasung Atai Bomb Sing Pokai Hanba Yauna State Force Singi Mathakta Landarak Padagi Mafam Adugi Law Amasung Order da Asobo Singnaba Mo Oidunu Lakibani Masidanatana Chaliba Tha Sigi Hagulakpadagi Hauraga Ngarang Pawba the Khulai Paiba Kuki Militant Singna State Force Ki Mathakta Nongmei Kapsilakpadagi Security Force Ki Maikai Dagi Suhanduna Khutthongnabagi Thodok Sing Thoklibani Thodok Sing Aduda Security Force Amasung Kuki Khulai Paiba Singi Maikai da Chauna Asokapan Nangkibagi Thodok Sing Thokhibani Kuki Militant Sing na Satharakiba Attack Sing Aduda Afaba Makhalgi Nongmei da Natana Racket Propel Manungda Kapsinduna Pokai Hanbagi Thodok Sing Phawba Thokhiba Laikhrabani